नुमिदांग वाइरमगी मतमने अहिंबी मांगोलगी मची अमदा फमलगा मनाव नुपी सगेनबीबु ngaiduna leirami aduga machindasu asumna sole as masi angangsina chakkiba thabak asina hala aroidabani chaknaga marola malambani aina di mana kaithelagi singju bora adu khara leiraaga chara khara wangina ngairi aduga su an halakteba ngasai ayuki insangdusu nga thaktadana thongba hangam kangsoinina chaningdeba ngaida ngairadi sukhan halakte ngaiba midana waraga to e haibado chumba jani asina mo kari do balai bazan masakna marol ama thiri bu kuthi siga mawani na lam khudingi he koiradan karam manu passing go khangde asida pamnari ba ngawnari banu passing ado hojigla isisu mawa una ba chalu se na haiba lai oiramni asi haiduna thongal da changlakli ba mata phajadon bu kauduna hairei ita phajadon nangdi kadai chaluino akhoi da lairo au hoi nanga wari amata sanagena laini ado nangbu ai lakani haibase hana khangbu mangoda lepaga thongalum da yeng dana leiramisiba is aidi nangbu lakpa kaigi yengaga leidoiba aina yengli dudine akhoi sagen bi halakra na yengaga nangoda yengbuga na jade bema kaino haisibo sagen bi kai chakige kaithel da phanek aron da piruni na chakhibani suan halakte aidi chak lambana su loiraba mana singju bora khare leira adi charawan gina tawbani nangdi bema chana marol ama chariba sunoidinoi khalakte nate nangna chariba mayam du kadai da thamgeba khajikta sunoi khalakpa yaidana atusu nate nangi phiba maduga yenguradi bema a kum tha chupa ama chada thaktabana chiri yangang bi malani se thoiding ka bokhara purakpani chamina sena second bigi saru khara khakhro nang chakla me haido akhoi ni chawra silao ha kaidagi thoiding ka bong as sidi hawrani he sidi ku hawma juhiga sina marol ma nap lauriba nakhoi mana semiro siba mani akhoi gi thoiding khara loi aduna semini adongai ko nakhoi pabaga imaga di patagi karaktriba karaktri kaino haisiba chakyom puraga chatpra puraga chate chakyom pudradi kadai dagi chaklambana loire tabani horen anumidang waramdani halakadoise ngasai ayu nonganjingai dagi chathibaduna ado nga bo dum pharakpraba as phajatwa kaya phaba oideda nahawai ga manadri ado nangsu nanaw nupi sina phanik lolise nangsu khara longe hairaga lolo aduna trabasu aigi su kon ani sui aduna kon amada nang phisa ge hairabasu sarula nakhoi ima baba gi mateng khara da su oina naba as talidai di thabaka su numbaga di ngamjararoi kadai degi tumbagi matam phawba kona draba kansida thabak surabadi aidi siredana as nangsidi angakpa nupini hi bema numidang sutum nungthin sutum nangna tawrise chabaga tumbaga dani imungi wari baga se karimata ubiba natene nangna tawriba nang nungai thokpa yam nangami ko kainoi bema nungai ne hingdrade wana hingaga sikro haibra ayingbe nangsidi phanasu yamna wakhal taba yarabani nate nangbu nakhoi maga pabungana aduk yamna wari bada nangbu karimata udabraba nanaw nupi asi phawba mama mapagi awaba khangi aduna magi sungam jaba phanek lonbo wo karino tawraga sel khajikta puthokduna tingpangge ado nangsu khara wakhal taw haiba phajaton nangi se aingonda yamna haipaga saraga poktak pigena lairo as adoina tehe nangi haunabi mina ngangli base karino haibadi khandana kochi korang kotpado torokan yare ai kem haijararoi haima ije phajaton nang laamiro laamini se thoiding ka bo khoide sembani sine nangi sarukni lao jaro lao ado nangbu phanik thinba chatloiro au hoije chaloini to sina mo horendagi nangna lonba haudoini kaino sagen bia singju bora ga amta leiraktraba iche kadai dagi singju bora no da sel khajitang phanglak pasidi horen gi chengwaina aina wan thore babaga imaga di nga pharakani pharoi su khangde aduna ina chengse oina wala abani as aina di charawan ge na nangai ga leiraga kamai tawdoi ba du de aidi chak lambana su loire kaino insang le hori dudi aduga charasu yabudubu
Injangnina nga chak so amta thaktab hangam kang soidubu kanana chaning doinu kadainu sela joyara ka amta lemak trabo lupa amta ursu piro kadoge sagin binang bo as iche nang sidi angang macha dong nang na bayang waibo selai te haibani iche jingwan thore e hairaga aine ngasi khoidu se amna songning ka dori kari ipa pu chen bana no khangde aina su amna laire be imung sida polom mise sumaina polom ga dabagi mahutane tumit ka ngoina poklom bana phagani ai haima aying be kari wangang sangang no dubo nang ko ibe ma ngaurabra kainu mataw sagin be kabuk se nang chahawro se iche su phi hobo chakadabani nakhoina che se makok bera leirabra kainum tawre ko asima narunu ko se ase hairam laga phajaton chatkre sagin bi nga saide ki mache aying bi ngang li sakliba mayam ado phajaton gi mamangda nganglakpa oibana mahakti ikaibana loirabani aduna mache da tapna hairei iche karigino nangna imungi laita laira mayam dubu migi mamangda puthok laga ngangli budubo ikaiba amta khangdrabo iche nangbo karigi ikaiba no he is nang mangaire ni bema yam hai singli se sel khara ta le na nangna tawning bada tawraga leiri ne nangna kusira si tawraga palo ni bema imung se kainu iche aina kari kusira si tawrage iche na ngangi dubu kainu yare bema wagam ta ngangbira anu sel khara tho ena nangna ingonda lupa ama phaw pining da banatro khangni noi aina hayeng selga tholokpa matam da dine na thibong ga chara helan gi khangani ase hairam laga fet lauduna imung da changki mache gi mataw adu da second bina source sang na hontha duna hairei aikhoi che sibo karam kanda wakhal tarak tuino khangdi kari asukam ngang na bo wa basibo numidang wairam gi matamni second bigi mama chawbi amadi mapa kunjo makhoi anisu patagi karaglami makoina turel da hi honjalakba ado ubada second bina chenthaduna mama mapa bu okpirami ima baba kadaino pochai do ai khara pakhat pirake se nga tunggon se hanam da paikhalo ima ngasidi nga yam phare ina haima nga ki joga su yauri male adusu achauba ngak tani sidi ipagi second bia ngasidi ne nga woibi imana thaujan biba haigadoriba nga kharadi pharaklibani ado nga do hanam da pukhalo aduga nangne karino charang habu de yauriba do mantho khotok tana amukta tawram namasune iru mai thajaraga numita sindringai da kaithel karunaba hoi baba ai malurage aduga ne nache do mukta turela sida kumhalo se namagi pochai khara se amta thangtok thangjing tawhange as baba iche da haidu sina hena tan khreda ai kari muk tawragi ne nache do bo magi hongnabi isau irang do muk ta horabro ngasai soina phanik lonbagi sel khara phanglakpaduna baba hoina nga chak to pharaktraba sona numidangi oina na ba cheng do khara wansilakpani aduga di madi charawana ba singju bora lerakte ne isau langini ha ihe aigi ija aying bi asidi othokpani da ko laisabi pharabani masung mamana ba mayam amana wakhal kaya da tan imungi mateng pangnai aduga mana ngautrang phaidrang tawduna leiri khangdre da tawrise karamba kanda ga wakhal tarakadawribano phare ipagi sagin bi chalo nga do hana amukta manthoklu pochai se namaga akhoi ani loisilagi masidagi sagin bi sutorel dagi karaklami asumna numit adugi numidhangi sagin bi chakhum da chak thiba loiraduna mama mapa amadi mache bu kauzarai ima baba iche chak thiba loire chak chare sila o bema karin jang oina thongage ima irole aduga ngarau khara amaga ngaure phare ado napa bungi ngaki chawa chawba ma hapiyu ko napa se am wajarabani hapke ma aduga ima gi su ngarau phajaba ma aina hapabani ima gi dikhalun na chega na khoyani na charaga loirida icha tombi kadai sire ipa gi chak tu ba hoi mane baba chaba hobiro ihe ngai khon he icha tombi na chi di udi ma bu kadai non he nang mun na che du kausiluro dana as baba iche do isawirang yam kallibani aduna aina ko buga khumbiro baba noinam ta kobiu na khoi ani sidi ba ko ho ipa ko gese hai aying bi ipa ge aying bi
ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯌꯤꯡꯕꯤ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯧ ꯈꯔ ꯂꯥꯡꯅ ꯂꯥꯡꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯃꯁꯤꯗꯒꯤ ꯑꯌꯤꯡꯕꯤꯅ ꯃꯁꯥꯒꯤ ꯉꯥꯔꯧ ꯁꯔꯨꯛ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯃꯆꯦꯗ ꯋꯥꯗꯤ ꯍꯥꯏꯗ ꯃꯇꯣꯝꯇ ꯃꯆꯨꯞ ꯑꯗꯨ ꯂꯩꯗꯨꯅ ꯈꯟꯖꯔꯛꯏ ꯃꯊꯤꯕꯣꯡ ꯈꯨꯜꯂꯥꯎ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯆꯥꯕꯗꯅꯦꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯏꯃꯨꯡꯒꯤ ꯑꯋꯥꯕꯒꯗꯤ ꯀꯔꯤꯃꯠꯇ ꯎꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗꯒꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯒꯦ ꯐꯅꯦꯛꯄꯨ ꯂꯣꯟꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯕꯅꯤ ꯃꯥꯁꯨ ꯐꯅ ꯋꯥꯖꯔꯦ ꯑꯗꯨꯅꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯇꯩꯁꯨ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯅꯪꯅ ꯈꯔ ꯈꯔ ꯇꯧꯕꯤꯕ ꯌꯥꯏꯗꯅ 이베ꯝꯃ ꯀꯩꯅꯣ ꯏꯃꯥ ꯃꯥꯕꯨ ꯀꯅꯥꯅ ꯐꯅꯦꯛ ꯂꯣꯟꯕꯤꯌꯣ ꯍꯥꯏꯒꯦꯅꯦ ꯃꯁꯥꯅ ꯃꯊꯧ ꯂꯩꯇꯅ ꯇꯧꯖꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥꯅ ꯉꯝꯅ ꯉꯝꯅꯅꯕ ꯇꯧꯖꯖꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯩꯃꯥ ꯀꯔꯤ ꯑꯉꯥꯡꯅꯣꯅꯤ ꯃꯁꯤꯕꯣ ꯍꯩ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯗ ꯂꯩꯗ ꯈꯔꯁꯨ ꯃꯦꯟꯅꯔꯤꯗꯅ ꯃꯁꯤꯕꯨ ꯅꯪ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯔꯣ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯤꯕ ꯑꯁꯤꯗꯤ ꯅꯣꯡꯗꯝ ꯅꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯅꯣꯡꯃꯅ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯐꯥꯔꯛꯏ ꯅꯣꯡꯃꯅ ꯑꯃꯠꯇ ꯐꯥꯔꯛꯇꯕꯁꯨ ꯃꯌꯥꯎ ꯑꯗꯨꯅ ꯅꯪꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯤꯗꯗꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯤ ꯅꯪꯃꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯐꯪꯂꯦ ꯁꯨꯅꯤꯡꯗꯦ ꯅꯃꯥꯟꯅꯕꯁꯤꯡꯅ ꯐꯤ ꯁꯥꯕꯋꯣ ꯀꯔꯤꯋꯣ ꯇꯧꯗꯅ ꯃꯍꯩ ꯑꯃꯃꯝ ꯂꯣꯏꯅ ꯍꯩꯅꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯗꯥꯏꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯍꯌꯦꯡ ꯅꯌꯨꯝ ꯅꯀꯩꯒ ꯄꯥꯜꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯧꯔꯨꯗꯣꯏꯗꯨꯕꯣ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥꯅ ꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯤꯔꯛꯑꯅꯨ ꯑꯩꯗꯤꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯕ ꯍꯩꯃꯥ ꯍꯩꯃꯥ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯃꯥꯌꯦꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣꯅꯦ ꯃꯥꯒꯤ ꯄꯥꯕꯨꯡꯁꯨ ꯂꯩꯔꯤ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣꯕ ꯑꯁꯤ ꯍꯥꯏ ꯅꯪꯀꯣ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯏꯃꯨꯡꯒꯤ ꯆꯥꯗ ꯂꯩꯇꯁꯨ ꯑꯃꯠꯇ ꯎꯗꯦ ꯅꯪꯀꯣ 이베ꯝꯃ ꯅꯪ ꯑꯩꯕꯨ ꯆꯥꯛꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇꯗꯤ ꯆꯥꯒꯦꯗꯅ ꯃꯃꯥ ꯍꯣꯏ ꯍꯣꯏ ꯆꯥꯕꯤꯔꯣ ꯆꯥꯕꯤꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅꯦ ꯋꯥꯒ ꯑꯃꯇ ꯉꯥꯡꯖꯔꯔꯣꯏ ꯑꯗꯣ ꯏꯄꯥꯒꯤ ꯑꯌꯤꯡꯕꯤ ꯅꯪꯁꯨꯅꯦ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯣ ꯅꯃꯥꯒ ꯑꯩꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯅꯪꯁꯨ ꯈꯔ ꯃꯈꯩꯗꯤ ꯎꯕ ꯐꯩꯀꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯁꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯖ ꯇꯞꯆꯕ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯅꯁꯥꯅ ꯈꯪꯅ ꯇꯧꯒꯗꯕꯅꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕ ꯀꯥꯟ ꯑꯗꯨꯗ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯍꯟꯅꯕ ꯁꯤꯟꯒꯅꯨꯀꯣ ꯑꯁ ꯍꯣꯏꯕ ꯄꯥꯕ ꯍꯌꯦꯡ ꯑꯗꯨꯒꯤꯁꯨ ꯃꯇꯥꯡ ꯑꯃ ꯂꯥꯛꯆꯈꯤꯖꯅꯤ ꯃꯇꯥꯡ ꯂꯥꯛꯀꯅꯤ ꯍꯦ ꯑꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯍꯩꯄꯥꯃꯨꯛ ꯁꯥꯔꯛꯏꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯆꯦꯒꯤ ꯃꯇꯝꯗꯣ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯈꯨꯍꯥꯏ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯁ ꯑꯩ ꯀꯩꯁꯨꯝꯇ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒ ꯈꯟꯖꯕ ꯂꯩꯖꯗꯦꯀꯣ ꯆꯨꯝꯅ ꯍꯥꯏꯖꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯏꯄꯥꯒꯤ ꯁꯛꯍꯦꯟꯕꯤ ꯏꯄꯥꯒꯤ ꯑꯌꯤꯡꯕꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯀꯣ ꯏꯄꯥ ꯍꯣꯏꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯑꯌꯤꯡꯕꯤꯗꯤ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯃꯈꯨꯠ ꯆꯥꯝꯗꯨꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯊꯕꯛ ꯐꯅ ꯀꯟꯅ ꯁꯨꯖꯔꯕꯁꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯌꯤꯡꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯅꯣꯝꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯆꯥꯕꯒ ꯊꯛꯄꯒ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯇꯤꯛ ꯆꯥꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯊꯧꯕ ꯀꯧꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯄꯥ ꯊꯣꯏꯕꯅ ꯑꯌꯤꯡꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯊꯧꯕꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔ ꯃꯥꯜꯂꯤ ꯏꯆꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯠꯃꯟꯈ꯭ꯔꯗꯨꯅ ꯅꯌꯥꯝꯕꯅꯅꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯌꯤꯡꯕꯤꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯇꯥꯗꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕ ꯋꯥꯐꯝꯅꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯒ ꯍꯤꯡꯖꯔꯤꯕ ꯑꯩꯍꯥꯛꯀꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯏꯆꯥꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯇꯥꯗꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯩꯁꯨ ꯂꯩꯖꯗꯦ ꯇꯥꯗ ꯅꯅꯥꯎ ꯑꯩꯍꯥꯛ ꯌꯥꯖꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯅꯥꯎꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ
ꯑꯗꯣ ꯀꯨꯟꯖꯣ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯏꯉꯥꯏ ꯏꯁꯦꯟ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯅꯤꯀꯣ ꯀꯨꯟꯖꯣ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯃꯃꯥ ꯍꯣꯏ ꯅꯨꯄꯤ ꯈꯔ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯏꯆꯟ ꯏꯕꯦꯝꯃ ꯆꯥꯎꯕꯤ ꯍꯣꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯄꯣꯛ ꯊꯥ ꯑꯗꯨꯁꯨ ꯌꯦꯡꯊꯣꯛꯍꯜꯂꯁꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯂꯦꯞꯊꯣꯛꯅꯕ ꯍꯦꯛꯇ ꯇꯧꯔꯁꯤꯅꯦ ꯀꯨꯟꯖꯣ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯇꯥꯗꯅ ꯁꯤꯟꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯏꯇꯩꯃ ꯍꯣꯏꯗꯣ ꯍꯦꯛꯇ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯂꯦꯞꯊꯣꯛꯅꯕ ꯇꯧꯔꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯜ ꯃꯌꯥꯝ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯕꯦꯝꯃꯁꯤꯅ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗꯨꯔꯥ ꯍꯣꯏ ꯃꯥꯅꯤ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯈꯛꯇꯅꯤ ꯏꯆꯥꯅꯨꯄꯥ ꯌꯥꯎꯖꯕ ꯅꯠꯇꯦꯗ ꯇꯥꯗ ꯏꯆꯥꯕꯨ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯅꯦꯍꯦ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯏꯆꯥꯅꯨꯄꯥ ꯊꯧꯕꯁꯨ ꯂꯩꯔꯦꯗꯅ ꯑꯗꯨꯅ ꯀꯨꯟꯖꯣ ꯅꯈꯣꯏ ꯋꯥꯈꯜ ꯑꯗꯨ ꯁꯣꯟꯊꯕ ꯀꯔꯤꯁꯨ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯇꯥꯗꯒꯤ ꯐꯖꯔꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ ꯇꯥꯗ ꯑꯗꯨꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯔꯕꯒꯤ ꯃꯇꯨꯡꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯊꯧꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯑꯌꯤꯡꯕꯤꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯧꯕꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯅ ꯃꯃꯧꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯦꯝꯇꯣꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯍꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯍꯩꯅꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯁꯨ ꯇꯧꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯔꯒ ꯂꯩ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯇꯣꯟꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝꯁꯨ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯍꯦꯛ ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯦꯝꯇꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯩ ꯅꯨꯡ ꯊꯥꯒꯠꯄꯁꯨ ꯇꯧꯔꯝꯗꯦ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯍꯥꯡꯇꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯃꯩꯒ ꯑꯃꯠꯇ ꯊꯥꯡꯒꯠꯇꯅꯒ ꯇꯧ ꯂꯥꯛꯇꯦꯅꯦꯍꯦ ꯑꯦ ꯂꯥꯏ ꯊꯥꯎꯃꯩꯁꯨ ꯊꯥꯟꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯃꯊꯤꯕꯣꯡ ꯑꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯔꯥ ꯋꯥꯟꯁꯤꯟꯈ꯭ꯔꯕꯅꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤꯅꯤꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯕꯣ ꯃꯤꯒꯤꯅ ꯃꯆꯥ ꯃꯃꯧ ꯐꯪꯂꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯈꯟꯕꯗ ꯃꯁꯛ ꯈꯛꯇ ꯌꯦꯡꯂꯒ ꯂꯝꯆꯠꯇꯤ ꯌꯦꯡꯗꯅ ꯈꯜꯂꯨꯕꯒꯤ ꯃꯍꯩ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯃꯧꯁꯤꯡ ꯑꯁꯤꯅ ꯌꯦꯡꯉꯨ ꯏꯃꯨꯡꯕꯨ ꯀꯣꯏꯕꯋꯣ ꯁꯦꯟꯕꯨ ꯇꯥꯟꯕꯋꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨꯁꯨ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯅꯤꯡꯊꯤꯅ ꯀꯣꯏꯌꯨ ꯍꯥꯏꯕ ꯁꯤ ꯐꯥꯎꯕ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦ ꯁꯦ ꯍꯩ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯎꯔꯥꯎ ꯊꯔꯥꯎꯔꯗꯅ ꯀꯧꯔꯤꯁꯤꯕꯣ ꯍꯩ ꯍꯧꯖꯤꯛꯁꯤꯕꯨ ꯀꯅꯥꯅ ꯅꯣꯡ ꯉꯥꯟꯒꯗꯧꯔꯤ ꯍꯥꯏꯒꯦ ꯍꯥ ꯅꯣꯏ ꯅꯄꯥꯗꯨꯅ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯍꯦꯟꯗꯣꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯣꯡ ꯉꯥꯟꯗꯧꯔꯦ ꯀꯥꯏꯅ ꯍꯦ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯈꯣꯏ ꯅꯃꯥ ꯅꯄꯥꯗꯨꯅ ꯋꯥꯔꯛ ꯋꯥꯌꯦꯜ ꯊꯨꯡꯂꯛꯇꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯌꯨꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯕ ꯌꯥꯕ ꯃꯥꯟꯕ꯭ꯔꯣ ꯅꯁꯛ ꯅꯇꯧ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯏꯆꯨ ꯇꯥꯕ ꯅꯨꯄꯤꯒ ꯃꯥꯜꯂꯤ ꯑꯗꯨꯒꯗꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯊꯨꯠ ꯂꯥꯎꯕ ꯉꯥꯛꯇ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯕꯨ ꯏꯅꯦꯝꯕꯁꯤꯅ ꯀꯩꯊꯦꯜ ꯀꯥꯈꯤ ꯍꯥꯏꯕ ꯑꯗꯣ ꯅꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯔꯗꯤ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯁꯤ ꯀꯔꯤꯅꯣ ꯃꯗꯨ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯣ ꯌꯦꯡꯉꯨꯅꯦꯁꯦ ꯏꯃꯨꯡ ꯑꯁꯤꯅ ꯄꯨꯡ ꯆꯥꯏꯔꯒ ꯄꯨꯡ ꯃꯝꯂꯒ ꯂꯩꯕ ꯃꯩ ꯐꯥꯎꯕ ꯊꯥꯡꯒꯠꯂꯝꯗꯦ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯑꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯃꯥ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯨꯅ ꯂꯩꯈꯤꯕ꯭ꯔꯣ ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯏꯃꯥ ꯏꯄꯥ ꯄꯟꯗꯅ ꯉꯥꯡꯕꯤꯔꯤꯕꯅꯣ ꯅꯠꯇꯦꯅꯦ ꯏꯃꯥꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯏꯆꯨ ꯇꯥꯕ ꯃꯤꯅꯣ ꯀꯥꯂꯦꯟ ꯃꯇꯝꯗ ꯐꯥꯎꯕ ꯈꯨꯅꯤꯡ ꯆꯦꯈꯥꯏꯕ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯏꯆꯨ ꯇꯥꯏ ꯇꯥꯗꯦ ꯍꯥꯏꯅ ꯉꯥꯡꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯍꯦ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯆꯤꯟ ꯑꯁꯤ ꯑꯁꯨꯝ ꯈꯨꯝꯃꯤꯅꯦ ꯊꯛ ꯈꯥ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛ ꯋꯥꯌꯦꯜ ꯊꯨꯡꯂꯛꯇꯕ ꯅꯇꯧ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ ꯅꯌꯨꯝꯗ ꯇꯧꯕ ꯅꯤꯇꯤ ꯅꯤꯌꯣꯝꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯆꯠꯅꯗꯦ ꯍꯦꯔꯥ ꯃꯅꯦꯝꯅ ꯀꯨ ꯑꯃꯗ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯍꯩ ꯅꯃꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯅꯦꯍꯦ ꯍꯦ ꯍꯅꯨꯕꯤ ꯆꯤꯡꯒꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯏꯃꯥꯗꯤꯅꯦ ꯅꯪꯗꯧꯅ ꯇꯧꯗꯦ ꯍꯤꯡꯆꯥꯕꯤ ꯅꯣꯏꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅ ꯍꯩꯍꯟꯕꯅꯤꯅꯦ ꯅꯣꯏꯅ ꯅꯤꯡꯊꯤꯅ ꯉꯥꯡꯂꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯆꯥ ꯅꯃꯧꯗ ꯑꯣꯠꯂꯒ ꯀꯔꯤ ꯕꯦꯕꯥꯔ ꯑꯃꯨꯛ ꯄꯥꯝꯕꯤꯔꯤꯕꯅꯣ ꯏꯅꯦꯝ ꯏꯕꯦꯝꯃ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ
ꯃꯃꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛ ꯑꯁꯤꯅ ꯃꯁꯤ ꯊꯥꯒꯦꯗꯍꯦ ꯃꯁꯤ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯁꯦ ꯊꯥꯕꯤꯔꯣ ꯂꯥꯛꯑꯣ ꯅꯈꯨꯠꯇꯨ ꯑꯗꯨꯝ ꯊꯨꯗꯦꯛꯀꯦ ꯈꯪꯕ꯭ꯔꯥ ꯍꯅꯨꯕꯤ ꯆꯤꯡꯒꯟꯕꯤ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯈꯪꯕ꯭ꯔꯅꯦꯍꯦ ꯃꯤ ꯐꯠꯇꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝ ꯃꯦꯝꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯂꯩꯊꯦꯛꯂꯝꯃꯤ ꯃꯦꯝꯇꯣꯟꯁꯨ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐ꯭ꯔꯤꯡ ꯂꯥꯎꯅ ꯍꯦꯛ ꯆꯣꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯌꯤꯡꯕꯤꯒꯤ ꯅꯨꯄꯥ ꯊꯧꯕ ꯑꯗꯨꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯈꯥꯝꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯦ ꯑꯌꯤꯡꯕꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯦ ꯏꯃꯥꯒꯤ ꯃꯈꯨꯠꯁꯦ ꯊꯥꯗꯣꯛꯎꯁꯦ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄꯅꯣ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯗꯅ ꯂꯩꯔꯛꯈꯤꯕ꯭ꯔꯣ ꯍꯥ ꯑꯩꯒ ꯅꯪꯒ ꯈꯪꯅꯈꯤꯕ꯭ꯔꯕ ꯅꯪꯅ ꯄꯥꯝꯗꯨꯅ ꯑꯩꯁꯦ ꯂꯧꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯅꯥꯏꯗꯧꯅ ꯑꯩꯉꯣꯟꯗ ꯉꯥꯡꯍꯟ ꯁꯛꯍꯜꯂꯤꯕꯅꯣ ꯏꯃꯥ ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯉꯥꯡꯕꯤꯔꯨꯔꯤꯕꯅꯣ ꯍꯦ ꯑꯙꯥꯃꯣꯔꯥ ꯇꯪꯈꯥꯏꯁꯤꯕ ꯅꯇꯨ ꯑꯁꯤꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ ꯁꯤ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯁꯤ ꯐꯥꯎꯕꯗ ꯃꯩ ꯐꯥꯎꯕ ꯊꯥꯡꯒꯠꯂꯝꯗꯦ ꯊꯣꯡꯅꯥꯎ ꯑꯁꯤꯅ ꯁꯕꯥꯛ ꯐꯥꯛꯄ ꯃꯈꯩ ꯍꯥꯡꯇꯣꯛꯂꯒ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯣ ꯑꯩꯅ ꯈꯔ ꯉꯥꯡ ꯆꯩꯔꯨꯕꯒꯤ ꯈꯨꯠ ꯑꯁꯦ ꯊꯨꯗꯦꯛꯀꯦꯅ ꯇꯧꯔꯝꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯇ꯭ꯔꯗꯨꯅ ꯉꯔꯥꯡꯇ ꯂꯥꯛꯄ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯇꯨ ꯑꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯗꯅꯤ ꯒꯨꯟ ꯌꯥꯎꯗꯦꯅꯤ ꯑꯁꯦ ꯅꯠꯇꯦ ꯑꯁꯤꯕꯨ ꯅꯨꯄꯤꯔꯣ ꯃꯥꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯦ ꯅꯪꯕꯨ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯕꯔꯣ ꯑꯁ ꯏꯃꯥ ꯑꯗꯨꯗꯤ ꯃꯤ ꯃꯌꯨꯝꯗꯒꯤ ꯁꯨꯝ ꯇꯧꯖꯔꯛꯇꯕꯒꯤꯅꯤ ꯏꯃꯥꯅ ꯈꯔ ꯀꯣꯛ ꯇꯧꯕꯤꯔꯨ ꯀꯩꯗꯧꯒꯦ ꯀꯌꯥꯝꯕꯨ ꯋꯥꯕ ꯊꯕꯛꯅꯣ ꯑꯗꯨꯕꯣ ꯍꯩꯃꯥ ꯏꯃꯥꯒꯤ ꯊꯧꯕꯥ ꯅꯪꯗꯤ ꯄꯨꯔꯥ ꯁꯤꯔꯝꯂꯦꯗꯅ ꯇꯪꯈꯥꯏꯗ ꯅꯠꯇꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯔꯦ ꯋꯥꯅꯤ ꯃꯥꯡꯂꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯀꯔꯤ ꯃꯍꯩꯕꯨ ꯁꯤꯖꯤꯟꯅꯕꯅꯣ ꯈꯪꯗꯦ ꯂꯥꯏꯅ ꯁꯨꯡꯈ꯭ꯔꯦꯗ ꯏꯆꯥꯁꯦ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒꯗꯣ ꯉꯥꯡꯕꯤꯔꯛꯀꯅꯨ ꯏꯃꯥꯅ ꯄꯥꯕꯨꯡꯁꯦ ꯂꯥꯏꯋꯥꯒ ꯇꯧꯔꯒ ꯐꯥꯈꯤꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯏꯃꯥꯅ ꯄꯥꯕꯨꯡꯗ ꯇꯧꯈꯤꯕꯗꯧꯅ ꯑꯩꯅꯁꯨ ꯅꯆꯥꯅꯨꯄꯥꯁꯤꯗ ꯇꯧꯔꯝꯒꯅꯤꯅ ꯈꯟꯕꯤꯔꯤꯔꯣ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯆꯤꯡꯒꯟꯕꯤ ꯃꯤꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯨꯝꯃꯤꯅꯦꯁꯦ ꯍꯣ ꯈꯨꯝꯅꯕ ꯋꯥ ꯉꯥꯡꯉꯛꯑꯗꯤ ꯈꯨꯝꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯆꯤꯟꯈꯠꯂꯤꯁꯤꯁꯨ ꯑꯩ ꯅꯠꯇꯤꯌꯦ ꯏꯃꯥꯅꯤ ꯑꯗꯨ ꯍꯟꯅꯨꯔꯕ ꯏꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯏꯃꯥꯁꯨ ꯅꯇꯣꯝꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯅꯁꯥꯗꯒꯤ ꯅꯪꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎ ꯁꯥꯡꯈ꯭ꯔꯦ ꯏꯃꯥ ꯈꯔ ꯆꯦꯛꯁꯤꯟꯅ ꯉꯥꯡꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯋꯥꯌꯥꯝ ꯑꯗꯨꯅ ꯅꯟꯗꯨꯅ ꯁꯤꯖꯅꯤ ꯏꯃꯥꯅ ꯍꯥꯏ ꯊꯧꯕꯥ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯆꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯅꯅꯥ ꯑꯗꯨ ꯄꯪꯂꯕ꯭ꯔꯣ ꯍꯥ ꯀꯔꯤꯃꯇ ꯉꯥꯡ ꯆꯩꯕ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯀꯔꯤꯕꯨ ꯉꯥꯡꯉꯣ ꯍꯥꯏꯔꯤꯅꯣ ꯃꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯂꯒ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒꯤ ꯃꯤꯆꯪꯗ ꯍꯦꯛ ꯂꯦꯞꯂꯨꯕꯗ ꯑꯩꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯄꯥꯝꯗ ꯆꯠꯈꯤꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈ꯭ꯔꯁꯅꯨ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯇꯟꯖꯥꯁꯤꯃꯛꯇꯗ ꯊꯣꯏꯕꯁꯨ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯉꯥꯡꯅ ꯆꯩꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯏꯆꯥꯁꯥ ꯏꯃꯧꯁꯥ ꯅꯣꯏꯕꯣ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯇꯥꯍꯧꯔꯦ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯃ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯅꯃꯥꯏꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔോ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯅꯃꯧꯁꯤ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯒꯦ ꯍꯥꯏꯗ꯭ꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯁ ꯄꯥꯕ ꯀꯩꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯂꯣꯏ ꯑꯣꯟꯅꯔꯦ ꯈꯠꯅꯕ ꯂꯥꯎꯅꯔꯤꯕꯁꯦ ꯅꯃꯧ ꯅꯨꯄꯤꯒ ꯏꯃꯥꯒꯅꯤ ꯑꯩꯒ ꯅꯃꯧ ꯅꯨꯄꯤꯒ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯈꯥꯝꯇꯣꯛꯑꯝꯃꯤꯅꯤ ꯍꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯁꯤꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯤꯕ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯕꯨ ꯅꯪꯅ ꯃꯥꯟꯅꯗꯨꯅ ꯈꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯤꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕ ꯀꯔꯤ ꯇꯧꯕꯒꯤꯅꯤ ꯅꯪꯕꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯣ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯀꯩꯊꯦꯜ ꯁꯟ ꯆꯨꯝꯅ ꯋꯥꯍꯩꯅ ꯍꯥꯏꯕꯗ ꯆꯠꯇꯤ ꯑꯗꯨꯅꯅꯦ ꯆꯩ ꯊꯥꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯃꯁꯛ ꯈꯛꯇ ꯐꯖꯕꯒꯤ ꯋꯥꯅꯤ ꯏꯃꯨꯡ ꯀꯣꯏꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯑꯁꯦ ꯍꯣꯏ ꯏꯃꯥ ꯀꯩꯊꯦꯜ ꯁꯟꯗ ꯆꯩ ꯊꯥꯅꯅꯕ ꯇꯧꯔꯛꯄꯗ ꯁꯟꯒꯤ ꯃꯆꯤꯗꯨꯅ ꯋꯥꯏꯔꯛꯄꯗꯒꯤ ꯅꯈꯨꯠ ꯑꯗꯣ ꯇꯦꯛꯀ ꯇꯧꯔꯤꯕꯗꯣ ꯀꯧꯕꯤꯔꯕ꯭ꯔꯣ ꯋꯥꯗꯣ ꯌꯦꯡꯉꯒ ꯉꯥꯡꯕꯤꯌꯨ ꯀꯌꯥꯗꯅꯣꯅꯤꯁꯦ ꯇꯨ ꯌꯦꯡꯕꯤꯌꯨꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯊꯛꯈ ꯂꯝꯆꯠ ꯁꯥꯖꯠ ꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕꯅꯤꯁꯦ ꯃꯤꯒꯤꯅ ꯃꯆꯥ ꯃꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ
Mana tumdana hiptana leba. Aduga asuk yamna ahal oiribi hanubi aina. Imungi kupno mayam ase hotnaduna leba. Nate, masibu haunaba thabak laba. Ima oibema. Namana hairibasisu chumbra haina khali. Nangsu yum asida mau haibado oiduna laklabanina. Imungi thabak asidi nangna topum thoktabra. Karino da babong, aina nakhoigi yum asida mau oizagi na hairarabra. Noina laklaga haizakiba natro. Adu oirabadi tawzau kaino thabak to. He nupa, nangsu karigi tumina lairibano. Wado ngango kharasu. Namaga napaga na ingoda nganglisi nangna nado bangbra. Iya, tawrisi yenguni. Kaya da machung mo pak naijiba anganguni. Hai, ipagi thauba. Nang matang asi yauraklabadi kari haininglibage. Baba, kari haigadabano khangdreda ai. Oh, nang su adu yaurabo. Pare pare. Nakhoi ani ngasidagi tongan jakruko. Aduga, nangonda aine ichani ka haidana karigumba lanthum amadi karbar mafam amata nangonda sinaroi. Mi usittaba saradana. Nataina naw anima khara khangogo. Ha, kaino haisibo baba. Adumai loina mak lawkhradi akhodi kai charaga hingdoiba. Mado, akoida hangakano. Nangi yum thugaiba chinphin phabi nupi asiga tano. Hai, mama, lao. Imungda changnasi lao. Chaka do thonglaro lao. Swaida kuina leplaga leirano. Mahik chomsilakani ne nangbo. Asumna numit adudagi thoibana macha mamau anibu tongana bijarami. Thaubusu mahaki nupiga asoibu pumba khanglibani adubu mahak ayingbina mabu thadoktuna chatkigadra haina kibana mama mapagi maikaida lepasu ngamjaramde. Adum oinamak haujikti mahaksu magi nupibu wakhalta halage haina khanduna mahak thabak amata subusu tawramde. Numit chupa matumduna hiptuna leirami. Aduga ayingbisu tongana charabanina imungi thabak pumba haitrabasu haitana tawba tarami. Masigi samathakta mapuroibana thabaka amata sudrabanina makhoi anigi chananaba phawba leisilaklamde. Matawasida ayingbina yamna sauna tumliba mapuroibada hairei. Ho karino, sum tumdana leirisiba. Hauji thongnanaba ching amta leitri. Sum tumlaga leiraga chingdo anung thaktagi thadarakadra. Hai, ayingbia, kaino ne nangba. Chingdo leitraga aingonda hairaga ching adubu tholakadra. Aidi hanadagi lalol itik amadi karbarda tawraga lakpanina. Amod akaigi thabak subusu haide. Aduna tumdrabadi kari taw haino. Noi mungi hanadagi pataraga hinglakpanina. Nangsu nga cha gyonthok yonsin tawbudi khara hairangani. Aduna nang ngayon binupi ama oiro. Aduga imung ase nangna puro. Aidi upai leitrehe. Tumlaga chak ngairaga. Haungna chathoga amuk tum. Masi natana aigi ithau leitrehe. Kari nupano ni sibo. Aidi boko sibu sizaningi. Ado makhoi pabo. Pabunga imagada amta hairaga. Akoigi phangpham thokpa sarukto pibiyo na amta haibiyoba. Adu oiradi karbar mafam kharadasu pirakpa yaidana. Adumna tawradi ekhoisu nungaini hingba yarani. Kariya? Ngamoy. Nahan khanaba numitta nangbu nachin adu yow huina khongbadawna pangkhumda khumkhibadaine. Aduga haujiktaga karigi amu makhoida haijadoino nate ayingmi nangsu amta khanduni yungni. Numituda imaga pabagagi maralbu karino. Makhoina haikiba wafam ado aranbu karibu yawki. Adubu aishu nanga kainagani haiba kibadagi. Ima ipabu aranbata halamlaga nangi michangda lepkhibani. Aduna haujikti oirakliba phibom pumnama nangna mayok yagadabani. Nangna haujik tawriba imungi kupno mayamase imaga pabunga punna ekhoi punna chaminaringaida tawbudi kari kaibagi. Nang sumta khanduna yungni. Aigi ichilinaw ani shuba nate. Aduna imaga pabunga se ekhoina natrabadi kanana seba tawbigani. Madugi sumathakta. Aigi ima pabunga se kayamuk yamna phatraba myoising. Nakhoigi imungi phibam ado hanaga haujika kayamuk yamna khetnarabagi haibado. Nang nasanasu hena khangpam thoi. Masi punama pabungna mahaki lalonbagi thaba. Mado nakhoigi pabada sinaduna oirakhibani. Masi haire haiduna nangi imungbu aina hanthana khanbagi wade nate. Nangna wakhal aduk yamna yawdaba aduda aina si phawba panduna nganglaklibani. Mapuroibana ngasi magi mafamda hairakliba wahaising asi tabada ayingbidu wakhal taraktuna mamittagi mapi tana kapchari. Aduga mapuroibadasu mahak lankhre haina haijarami. Masidagi thawbanasu mahaki nupi asi wakhal tarakle haiba khangladuna mama amadi mapagi manakta makhoi animak changlaklame. Aduga makhoigi mafamda makhoi animak soikhre lankhre makhoibu amukta ngakpiyo haiduna haijarabada thoiba amadi memtonasu
ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯍꯔꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯏꯪꯕꯤꯁꯨ ꯋꯥꯈꯜ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫